Maribapau, Manipur Police in Kakibagi, Jamakunmanga, Suba, raising the Thoram, Ahanba Manipur Rifles Key, Period Ground, the Pangtokre. Amadi, Lamda Masiki Freedom Fighter, Rani Gaidilio Giming Tonba, Indian Coast Guard Key, Insort Petro Vessel, Nasi, Commission Tokre. Kurumjare, ISTV Manipuri Pau Ning Tabiru Simbutaram Noxare, Hausi Pau Sandong Bizare. Manipur Police in the Kibagi Chama Kunmanga Suba raising the Thoram, Ahanba Manipur Rifles Key, Parade Ground the Pangtokre. Thoramada, Manipur Chief Minister Okram Iwovina Chief Guest Ojuna, Manipur Police Key, Tongan Ba, Contingent Singi Parade Jungsin Key, Renana, Mass Party, Salute Oki. Nimit Asika Marilena, Manipur Police Key, newsletter Ama release Tobugalena, Tongan Ba, Trophy, Award, Commendation Rolls, Amasung Dixing, Chief Guest Toki. Masiki Thoram Masida, Deputy Speaker, Minister, MP, Parliamentary Secretary, MLA, Civil Amadi, Police Ki Mokok Thongba, Official Kiasusogyaki. Mass Party Contingent Sing Aduda, Police, MR, IRV, Home Guard, BDF, Sainik School, NCC Amadi, MPSC Contingent Sing Yauki. Sahi amma sumna pangthokadaba thoram asigi chief guest oina saruyaki ba chief minister na irang toina leba Manipur gumba state ta police na lawak leba thodang singthaningai ni hayaduna police hairiba sinphamasi afaba thabak tawbagidi thagat piningai leitaba asoiba khajitang oirabasu tawkibada hektamak tainabiba sinphamning police na state asigi law and order ngaknaba pakhaliba thabak thoram singthaningai oi state ki paisa leitabadagi infrastructure matik chana sangapangam Government asina het ngambaga police ke awat apa sing me kana ba hotnagani Manipur police ta laiba miyosing imung manung laiba ngaktani makoisu miyoibagi minung sisiali miyam na makoibu minung si yawtuna yengliba miyeng hongdokpa fai karigumma matamda police na soibadagi misi mina thokiba yawbasing tasengna mi haningduna tawbanate khanthabigadabani miyam gidamak ahing nungthil khaidana thabak tawriba police singda minung sigalonena yengbigadabani santi leirabu matamda state asi chakhutpa soidana purakani Manipur Police na akan mamongda nabadagi set asigi law and order gi film singthaningai oina fagat le haiki Shanti re khangak pa law and order maintain tawnanaba shanti la agadi akhoi mayam punamakchi nungsinaba chanaba state ki integrity jati amaga nungsinaba lakna complete peace moment si lakpa taragadi sakhatpa haibase development haibasi mathanda aidi tung inarakani haibasi ya sauba thajabani ikoi punna punna wak tawminadna Manipur gi sigumba extraordinary circumstances thengnaminadna kanaju police na assam rifle na MR na karina nomai kapna koi gi sinau sing leiba mayam singse haningba aidi kaisu yaurongani moibu torture tawna harassment tawna Tonginamani Haibisiti, Aidison Ta, Tajde, Gomingi Taptagisu, Noina Topa, left and right Toro, and Tadokunate, Masi Karigumba, Soyiba, Kotiba, Henzenba, excesses, Karakamito, Pokibale, Tasu, Manipurgi Praza Singna, Akoi Sign Housing, Tawdaya, the Moi duty, she perform Tawda, Tawa, Werangani. Thoramadu Saroyaki Ba, Manipurgi DGP, LM Kokena. Manipur Police in Katkibadagi, Nasi Fawada, Pekalagiba, Tabak Thorn Sing Singtaki, Renana, Hauzik Ladiba, Wara Passing Yang Sinbinaba, Government Kipuning Sing Bagalenana, Police Headquarters, Sanana Balam Tibinaba, Traffic Police Ki, Tongan by SP Tamnaba Amadi, at a Tabak Thorum Gada Yang Sinbinaba, or from Hongdoki. Tungda Tongan Ba Cultural Truth Singi Performance Piduna Aying Pesi Puning Sing Manipur Police, MR Amadi, IRB Personnel Signature Yaduna, Voluntary Blood Donation Camp Amasu, First MRG, Banquet Hall, the Pangtoki.
लमदम असिगी फ्रीडम फाइटर रानी गाइजिलियू दा इकाई खुमनब उत्पा ओइना महाकी ममिंग थोनबा ख्वाइदगी नौबा इंडियन कोस्ट गार्ड की इंसोर पेट्रो वेसल ngasi कृष्णपतनम दा इंडियन कोस्ट गार्ड की डायरेक्टर जनरल राजेंद्र सिंहाना कमीशन तौखरे थोरमदुदा मणिपुर की डिप्यूटी चीफ मिनिस्टर गैखांगम बीजेपी की हानेगी प्रेसिडेंट थोंगनौजम चावबा अमसुंग वाइस प्रेसिडेंट अदिम पानमैशु सरुक याखी to further consolidate the ICT operational needs. My felicitations to all those firms who supplied machinery and equipment and is now one with the help of this magnificent ship. I'm sure that your pride. Border Town Moreda ngasi Manipur National Democratic Front की Senior Vice President Bijoy Koijin Lusingba Mut Kangbu Amana border fencing, border pillar amadi Moregi awat apasing ki fibam yangsan kre. Khongtar asida Vice President ke Khogen amadi Len Gangtie su sarok yaki. More Ward number 5 की Muslim Nagar manakta laiba border pillar number 79 mayagi fencing handaki isau aduna mangan tahan kre. Border pillar number Humbudrani Pan Tamil Temple mayagi mafam sing yangsan ki. Khongtar asigi matang da Bijoy Koijam na paumi sing da border pillar amasung border fencing gi chaye na mafam sing asi Yangsin Bani, India government amadi Manipur government na paikaliba thabak sing asi miyam na peningai oidre border fencing asi suyam ikai ningai oiba maming khakte ki oina leiba dong tauri border pillar leiba mafam sing asi su ninthi jana semjinde mamangda BSF leram laga satkhaba matung Assam Rifles na border ngak senbagi thabak toroga lakpani adubu Assam Rifles na thawai yauna ngak senba ude madugi mahutta makoi gi gate sing da hena thawai yauna check togduna leire border fencing dagi khara lapa mafam singdasu duty tawba ude pillar number 108 da leiriba fencing asisu napi singnang uriwari na yasin duna leire fencing mate kharasu tuba yaure masi kanana yengsin gadoribano atai state singdadi mafam dugi security na yamna ningthi jana ngak seli hiramas ka mai lenana party ki maikai dagi marik chumba report ama prime minister da langkhat ligani Amarunda Moreda Sam Rifles na kilometer mga na kono mafamda 144 saray ba Sanjel DC da Cherol ama Thai haibagi pau amasu miyam na ngang na tare masi kari maramgi thonggadoribano hojik Moreda lalolitiki thongan oigadoriba integrated checkpost asi sada kuntra dagi hena loidri masina takpadi India government amadi Manipur government na miraire takpani Manipur Chief Minister na Moreda amutang chatuna yechil hanini haiki. Lukis policy haidi Congress na tholamba. Hujingna mo BJP na Egis policy in thamamba. Aduna Egis policy, Lukis policy asi miyam da kanaba pige habe targadi center gi authority sing amasung state gi authority sing na nikthi jana masida laktana koi supervision to hom darkar hoy. Maduna tadana koi sarkar gi paisa lauraga state asina koi di thigada sinakre haiduna leiraba ngasi koi wari film sidagi hena koi kumang choksin bangamoi hujik ICP asi piriba matam amasung tawudiba thawka siga sangdanaba matamda koi samagi manungda koi 30% yona koi semgat ko luidri loy masina takpadi Bharat Sarkar amasung Manipur Sarkar na koi gi lalolitiki thongal oigadoriba asauba hapam oigadoriba Moria se mirai bire takpani aduna aigi maikaida muksu hanna thamningi madudi honorable Chief Minister nong tangораsu laglaga hairiba border fencing adu mori go riba film se yengbu orgadi madu makha thaba minister sing amasung official singna hena thawai yobo oigani maduna tadana table da sum phamaga madu tawri habdunodi hairiba sakhorpa se propong mohing thamni Mayang Imphal Municipal Area da thakna chana ba phabai sing phanghanna bagi hauzik pipe pumbagi thabak chathariba si atu matam da loishinna ba Kendra sigi MLA su ojiba Education Minister Dr. K.S. Ratan Kumar ki punung sing sinli Mayang Imphal thana maning lekai mera pai bilup ki Assistant Secretary K.S. Ranjanana handak Mayang Imphal Area da ising phanghanna ba honarakwa si apian ba poi Minister rasu Mayang ki thajaba si manghandana ba honabiu haiki Thasiki tara tereki numidang pung taruk kami nipu mangaron tabda kumal lampak talaiba Tangkul Avenue da bom pokai handuna nupi ahum sohon kibagi mayokta ngasi ISBT mamangda miyamna wakan mifam chachakre Tangkul Avenue Merapai bi amasung Village Development sinduna chachakiba khongjang aduda
Tangkhul Singnaulong Women Welfare Wat Rongweilu Puamgi Nusingsu Sarugyaki Mera Paibigi Advisor AS Apana Mi Kungna Leba Mapamda Bombaka Helamlaga Mi Suhan Bagi Togdok Yamna Nungaite Nimit Adada Sokiba Sing Hauzik Aruba Pibamda Laikanari Makoigi Layang Wada Governmenta Mateng Pangbiu Haiki Jiri gi Kadam Talada Laiba Kuntare Subasam Rifles ki Cadre Anina Tamenglong District ki Phaithon Khulda Laiba Yum Amada Sanglaga Sengi demand Togduna Nupi Amada Purambadagi Kunja Singna Personal Ani Farma Matung Jiri Police Sinakre Hairi Togdoga Sing Ranu Midang Pung Nipanga Minute Kuntrarum Taba Matamda Tokibani Togdoga Sa Senari Ba Personal Ani Adudi Asung Panmai Sahi Kuntra Apokpa Makolin Panmai Reng Pangdagini Atopa Maduna Kakukeng Kamai Sahi Kuntra Matoi Apokpa Japan Loktak Project ki Sadhu Khoiroidagini Mokoyani Nangaran Midang Civil Dress Ta Nongmai Paiduna Laklaga Kimnei Khom Kowinupi Amagi Yumda Sanglaklaga Selgi Demand Tauki Loinena Mapu Fuki Hairi Pau du Tabadagi Kunja Singh Sangchinaraktuna Mokoyani Khulai Konana Fagalaba Matung Jiri Police ta Sinakibani Hairi Hauzik Paugi Amukustaram Nausari, Makataba Pauda, Hanegi DGP, Yumnam Joy Kumargi, Narem Thong the Labor Masagi Yumda, Bom Tamlambadu, Maoist Communist Party Manipurgi, Arvan Gurilagi Akhanaba, Unit Amanani Haina, Lup Asina Claim Toragli. Standing Committee Coordinator, Kayong Han Mangangi, Cherol Amana, Kongthang Asi, Hana, Security Makok Thongba, Oirambasina, Manipur Miam Yoiba Tabak Thoram Singda Saruk Yaba, Yari Haiduna, Lup Asigi, Hokiba Sahida Lakokiba, Warep Amagi Matuna Satakibani. Lup Asina Lokiba Warep Kudima Pangtokwa, Navagi Tonga, Do Masidi, Lup Asina Mapung Fana Lere, Manipur Miam Nasu, Hana Security Force Makok Tonga Leramba Singu, Sangjapam Pibiganu, Hairi.
अमरमदा ngarang ayuk naremthong khuliam ne kai dalaiba hana manipur gi DGP oiramba yumnam joy kumar gi yumda herring grenade amaleiram badagi police na lakhoi kre haiba wafam asi aranba thokidaba thodok ni haina joy kumar masana sendokre ngase ayuk maki yumda pangtokpa paugi mifam amada thodok asgi matangda police ki maikai dagi su asigumba thodok thokiba lai asigumba thodok laikhiti haina media da sendokpa laikre Hauzi mahak Mikhal Thenganabagdamak House Campaign Tathabagi Yumda Miyam Tilibasi Tindanaba Tathaba Rasnitigi Torinsin Oigani Hiking. Karigumagi information like Targadi, I know Mayam Soup, Skitsin of the request of the until confirmed to be I could Narangi Matuda half to the confirm to us whom they give later, police key for labor, come with the same labor like Sum Fokta have a dog, don't give a dog, Madu Toga. I can't I say, may have the Karagum to I bloom to Subsunity, Metoxunity, Peski information like that. I've seen Sumatagadi, it would have been a very confined idea. Anyway, sensational news or having DGP or Karadum. So, make him like my Canadasum to guys, I don't pony and the head of Kangi, Madu news value. I do. As I had was Swaitona. Karigumba, I know can also board paper proceed to Gaina or cocaine over Hina, Sumato for Corpagi, Adumagi, Nesel Mari, or Ishiko. Nature Cure and Yoga Hospital Kong Bakatrilekaina, Mitarani Tagadaba, Acupuncture Gillian the Lion Bagi Camp, Hospital Stahokre, Hogopagi Toronda, IRE Group of Institution, Wangzingi Principal and Rajiv Kumar, Veterinary Deputy Director, Oiramba, Dr. Ekunda Vihari, PWD Engineer Oiramba M. Babusu Sarujaki. Hospital Asida Secretary Dr. K. Basantana, Acupuncture Layeng Niam the Hena Kangan Bagalena, Layeng Patap Asina, Tongan Ba, Laina Kaya Layeng Mangami, Habadu Kangan Naba Pandamda, Nimitaranigi, Layeng Wigi Kem Asipantopani, Niamna, Lakpiduna, Kem Asigi, Kudong Zawalo View Haiki. Tang Chipana, Panga, Cook Chipa, the Kokova, the Maroina, Kutumia. Stress tension labor, the soul on the Maitava. I don't marry the innovation. I am a very conditioner effective winner. MPP Election Commission of Indiana authorized Soraba Amasung Masakanglaba office bearers in Amatalaitre Haina, Election Commission of Indiana Kakalakle Haini. Commission the Takiba, RTI Serol Asigi Matungina, office bearers in Wapam process the lady. Hausi particularly Wapibum Asida, Court Nasu, Bank Teki Sel Kaitopada, Timbasu Tamni Haina, General Secretary S. Dilipki, General Amana Hairi. Moirang Kumbi Lambida, Tasigita, Tokiki Satar Libaban, Numit Marini, Susan Kibagaluna, Moirang de Liba Club Singer Susawatuna, Nasidagi, Moirang Kaitel Yauna, Lambi Asida, Hen Nakanba, Kongjang Sansan Bahokre. Moirang Dagi Kumbi Amadi, Wangu Fawi Lambiasi, Matam Sangna, Jamjin Binaba Haizabada, Jamjin Birtabadagi, Kongjangasi, Sanchilapani, Kongjangasa Maram Oiraga, Lai Kurim Bitong Dagi Horaga, Moirang Kumbi Lambigi Mapam Sinda, Ana Layeng, Media, Mahiro Natana, Makalamatagi Gari Sing Janakide, Moirang Kaitel, Kanakide, Moirang Kaitel Dagi, Passenger Buba Gari Sing Janakide. In Falamadi, at a Mapum the Sanagadaba Gari Sing, Moirang Lamkai Dagi on the Senaki. Marang Pabugi Manunga, Lambiasi, Samjin Bidrabadi, Flag Post Tepa Gari Yauna, Makal Amatagi Gari Chenba, Tinglagani Haina Lokopalai Krabani. Local MLA M. Pritibirasna, Lambiasi, Samjin Bahoragani Haina, Tazaba Pibasu, Lake Krabani. MLA Maikaidagi, Lambiasi, Nungza Karataduna, Jinbin Bakaradi Haure Adubu, Masina Mong Taba Lambiama Oidabana, Koilas Tajiba Fauba, Matam Kaktana, Kongjang Junction Kigani Haina, Mailembam Lekai Youth Development Club's Secretary Sapam Monisa Fondorakli. Kara Laptanga Labakogi, Atopa 1 number 12, Toya Lekai Rom, the Gismina Hawk Film Lavasida, Shibaki Mateki de Kogi, High Bosequina, Tabira Roydra Havigi Signals, Kogi site, that club organization of Kogi Maruana Labakogi, MLYC, Mamam Lekai Youth Club, Sirvon Lekai, Adamusung Fire Mam Lekai, Fiong, Hyber Clubs in Maruana Tana Lekai, Hyber Clubs in Sinakogi Yamna. Wakanda Nuaitava, Amagolina Nangasi strides, of course, Mina, Satagivani. Akoi Mita Kola Tadragadi saying I have the Queen Asigi stride as a Makat Heidi Adum Konjanga Sedum Sanchin Zakini. Lakadul Ba Matangi Mikal Asida, Regional Party Sina, Sound Namai Paktuna, Sungsinava Government Ama, Sojan Assembly Haina, Northeast Regional Political Parties Frankie, Coordinators Oiba,
Manipur Democratic People's Front MDPF की President Dr. Jiton Sanasar Manafongdogli. Handak exit poll ama Puthorogli si mai pakpa yaba political party singin mingchat namthanaba mainland India gi media hawks musidinabani. Thawong asina regional party singi mapangal kankhalakle haibasigi akiba fawo manba thawong amadagi puthorakpa paw oigani. Handaki mikal asida local party oiriba MPP, MDPF, MNDF, MTM, NPF amadi NPP na majority fangduna apunba Manipur amagidabak sungsinaba government ama soidana semgani hairi. Hauji amukasu hana atema brematang Noksari Makataba Pauda, United Bank of India Moirang branch na Navarti Lamjing Makada Financial Literacy Camp ama Hotel Lakeview Moirang da Pangchokre. Thoromaduda Ngang Khalawai Jilla Parishad member Mutum Birachandra, UVI Bisnupurgi lead district manager V Bantesu Saryaki. Navar Regional Office Imphal gi Makada Karen Bikok Students Union and Club Nasu Sinduna Nomagi Oiva Financial Literacy Awareness Camp ama Karen Bikok Mayalekai Community Hall the Pangtoki. Thorom Masida, Wangbal Gram Panchayat ki member nominee, Lystrom Bimol, Imphal Cooperative Bank ki Cashier Iramba Hizam Ranjit, Manipur Rural Bank Wangzingi branch manager, Songtham Indramanisu Saryaki. Lystrom Nares Kova say Kuntra in Turum Surabaya School Police and the Labor Mui Ama, Tasiki Taratarukin Midawarampung Ohumakharum Taba Matamda, Yumdagi Toki Vadagi Hanjilakre. Mangna thoki matamda Atia Machugi TVS gari number na MN01AV8476 Thoroga Chaki. Mark foot manga injinipan wangi kuchungawi mamay koidanay sanglay na ba half sat amaliki. Amuba masugi kungawa maseki karagumana mahaputhyang nabidabadi mobile number 9862816533 natraga manang nagpa police station da pau view hairi.
RBI Imphal की General Manager T Hauzel Nalusingba Tim Ama Kaikhu Kawi Kurda Leiva Environment and Economic Management Association की Swadhar Greda Laktuna Blanket Sol Boy Kolom Singba Mateng Pangwiram Bagidama Association Asina Nungai Perform Doragli All Manipur Manpower Upliftment Center की Tararak Subamapo Kumon Thoram Sinjamai Chongtham Lekai Deleva Center Asiki Office Tapang Thokre Thoramadda Look Asiga Minariba Samkakpa Kachel the Sunomdana Hingliba Tela Thoba Yung Saba Yung Fi Sariba Puna Sinmi Janirom Kudol Tamduna Pung Thawaki Hauzilo Shilakpada Mariba Pau Amahala Manipur Police Linkat Kibagi Tamaga Kunmanga Suba Raising Hit Thoram Anba Manipur Rifles Ki Parade Ground the Pangtokre Amadi Lamdam Asigi Freedom Fighter Rani Gaijiliu Gi Ming Thonba Indian Coast Guard Ki Inspector Professional Ngasi Commission Tokre Hoziki di accessibility Jaba Manipuri Pau Matanga Salojere Ning Tabiri Kutumukana Kurumjari